제장 황해 거 이건 되게 얌해래. 아, 진웅아이 뭐이세? ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯏꯪꯕꯁꯨ ꯑꯗꯨꯝ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯗꯤ ꯏꯪꯕꯁꯨ ꯈꯔ ꯄꯥꯝꯖꯩꯕ ꯑꯗꯨꯗꯨꯅ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ 제제 오다 야 인기요가. 아도 아하마다 제 하다 인트로 떠비오니 맘나 좀 ꯈꯪꯅꯅꯕ. Okay, so ꯑꯩꯒꯤ ꯃꯤꯡ ꯗꯦꯅ꯭ꯌꯨ ꯀꯥꯡꯖꯝ ꯉꯁꯤꯒꯤ ꯔꯤꯂꯤꯁ ꯇꯧꯔꯤꯕ ꯐꯤꯜꯝ ꯌꯦꯛꯅꯕꯤ ꯍꯥꯏꯔꯤꯁꯤꯗ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯔꯣꯜꯁꯦ ꯂꯧꯖꯕꯅꯦ ꯑꯗꯨꯒ besides that I'm also a model and ꯑꯗꯨꯝ pageantꯀꯤ aspirantꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ and I have participated in Miss Universe Manipur, adudagi Miss Asia Pacific International, and now finally venturing into the acting world. The Haizavatar. Modeling gi sige maram na hadina kamaina khongdarak ke habetang haibi one am da modeling gi da haibi modeling da khongdarak pa na chak acting da oi model se modeling da hana khongdai da na ado habetang myam da haibi o khangna do okay so I say pi ngai dige dum myam pam zaraga lak chaye aduda Sarlio lai sang them magi through dige my class yaw zaraga opportunity se ngai zaraga hai tare matam dura so ina start up se 2016 doida aduna show gumba audition gumba select gumba se ina ngai zaraga try tau zaraga sumaina tam tamna recognition do phang zaraga anda I want the opportunities la aga tamna sumaina si yaw zarak pani hai tam che aduga film da khongdarak ko jena na kamain taraga khongda brak kono okay adum film se haidi I would say that modeling line degi oina lakpadi oya nambana haidi modeling line degi moina recognize to birakpoda adu degi se oina sigi role se chanagani adegi sigi character se nangole pakchegani haibege dwaina recommendation gumba phang akanda ka adain taranga cross to birakpana se nambu oya adu laiba phadana handaki si su engonda pibirak pa samna nungai sai and sigi acting to hiba kanda yamna thoroughly enjoy to sakiba dugumba ama oisaki ado chenas da lori role za haidi billion gi role habet agoina sum peda ko ado aina zu billion gi role yam pam zai ko ado habet haidi awa nungai da habet pawdam bione awa nungai haise ahanbadago aingonda sigi character sigi aingonda hayakpa approach torpa lakpa kansida ise adum hypothetical lamebo aduda haidi negative oiba pot antagonist oiba sida aduda aingonda so ahan meyam na aingonda takpire that artist haiba sidi saina character gumba longba chila thiroi da bani adum explore tawba da bani adubu play tawba haiba adubu versatile oba actor kaina hainari do adaina oigada bani kaina haibire ebo so aisu as a challenge why not haina khallaga ido loksin jare bako aduga nungai bhai taragadi hoziki leiriba character do aina asengmada reality da aina purak ngamna hona zabado adudana aigi kwai digi nungai zabadi oiki aduga awa bhai taragadi aigi character se da adum keno yawe haidi tantrums kumba throw do ba adagi haidi villain ni role ni na khatang violent oiba agi sau lama saw ba khot bagi scene se na khara yame ba adugu ma taw ba kan na khatang isa exhausting oiba haidi choktha ba gumba adagi wakhan do yum yor kan da phatta ba saru bari na ko haidi isa se negative ki oiba energy na kitang changak ke taw bu da adugu ma su khara wai aduga wa ba ma hire ga na aise namming ai marak se da khatang health issues khara lei ki ba adugi schedule ka si khatang yaithok pa adagi khara taw buri taw za khre aduda tang hapchangam gidabda adudusu awaba gi maraktari challe adubu ngasi miyam sai lakpiraga support to lakpi bus ubakanda aigi awaba do haidi ningsing ba thoke dai tai loi kaw he ano sena na haidi film gilam da handak sina ahamba oidene ba khongdai da ani subadi oidene ba mangna samadon haina ba sama hoda ying jawe do sida na mapung oina larakoni da na ado haidi billion gi role haina smaina phanga ko ja haidi chegi wakhal da haidi ko kai phawbi ba ge phangakpase moina engone approach torpada ko denim nanganda yamna pakkadauba role ama leire pakkadauba character ama leire hairagane pakkadauba hairaga ingonda ne pattabigi se describe tor eba ara aina asengmoda pattabi man bro na haire ba ingonda pakkani haisa da moina khatang glamorous oiba keza bagumba adugumba kisu yawbani na nangona chanagani hena khanbigi saina san hairakpani haina chenu hoi haidi producer moina ingonda dine approach tawbira eba ko ado hoi phangmoda yamding nungai ki adum senior artist laiba mayam sune da gym so che so marzu kang de moiga work tamina ba kan da yam de learn to ba ya ba opportunity mas oi ki ba da adu da I ngonda ai de pang nungai ano se akhoi sum ta jaba ko film amagi haidi role aso bo ja thongtang ya ba haidi hoi atai ju tum yai ko adu tar ga ju billion jini hena
ꯐꯤꯂꯝꯁꯦ ꯃꯒꯨꯟ ꯍꯥꯞꯄꯜꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯒꯤꯁꯦ ꯑꯩꯒꯤ ꯑꯥꯔꯇꯤꯁ ꯑꯣꯏꯃꯤꯟꯅꯕꯀꯣ ꯃꯥꯁꯨ ꯑꯦꯟꯇꯥꯒꯣꯅꯤꯁ ꯑꯣꯏꯕꯅꯦ ꯁꯤꯒꯤ ꯐꯤꯜꯝꯁꯤꯗ ꯕꯦꯒꯤꯀꯣ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯥꯒꯣꯅꯤꯁꯁꯤꯡꯁꯤꯅ ꯐꯠꯇ꯭ꯔꯤꯈꯩ ꯍꯥꯏꯗꯤ ꯐꯖꯅ ꯄ꯭ꯂꯦ ꯇꯧꯔꯤꯈꯩ ꯁꯞꯄꯣꯔꯇꯤꯡ ꯃꯌꯥꯝꯁꯤꯅꯁꯨ ꯐꯖꯅ ꯄ꯭ꯂꯦ ꯇꯧꯔꯤꯈꯩ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯁꯤꯡꯁꯤꯒꯤ ꯃꯒꯨꯟꯁꯦ ꯋꯥꯡꯈꯠꯍꯟꯗꯣꯏꯅꯦ ꯍꯥꯏꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯂꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯣꯠꯅꯔꯤꯈꯩꯀꯣ ꯍꯦꯟꯅ ꯃꯥꯜꯂꯤꯈꯩ ꯃꯣꯏꯁꯨ ꯍꯦꯟꯅ ꯃꯤꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯗꯤꯌꯟꯁꯀꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯍꯦꯟꯅ ꯐꯥꯎꯒꯗꯣꯏꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯅꯣꯠ ꯖꯁ ꯗꯤ ꯑꯦꯟꯇꯥꯒꯣꯅꯤꯁ ꯕꯠ ꯑꯦꯚ꯭ꯔꯤ ꯀꯦꯔꯦꯛꯇꯔ ꯃꯆꯥ ꯑꯃꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ 200% ꯑꯦꯐꯔꯠꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯆꯦꯅ ꯁꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯅꯝꯕ ꯂꯣꯏꯈ꯭ꯔꯕ ꯍꯧꯖꯤꯛ ꯔꯤꯂꯤꯁ ꯇꯧꯔꯦꯗꯅ ꯑꯗ ꯆꯦꯅ ꯁꯤꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯋꯥꯠꯍꯧꯕ ꯍꯥꯏꯗꯤꯀꯣ ꯁꯤꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯇꯧꯔꯝꯃꯒꯗꯤ ꯍꯦꯟꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯗꯤ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯩꯅ ꯇꯧꯖꯈꯤꯕꯗꯗꯤꯀꯣ ꯗꯥ ꯃꯥꯏꯀꯦꯜꯅ ꯗꯤꯔꯦꯛꯇꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯄꯤꯔꯛꯄ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯗꯥ ꯃꯥꯏꯀꯦꯜ ꯑꯩ ꯁꯀ꯭ꯔꯤꯞ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯄꯥꯅꯕ ꯍꯥꯏꯅ ꯇꯧꯖꯔꯒ ꯑꯩ ꯉꯝꯖꯕ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯅ ꯑꯩꯅ ꯍꯣꯠꯅꯕ ꯌꯥꯕ ꯀꯣ ꯑꯩꯅ ꯂꯔꯟ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯇꯝꯗꯣ ꯂꯧꯖꯔꯒ ꯑꯣꯏꯅꯗꯤ ꯍꯣꯠꯅꯖꯈꯤꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯕꯦꯁ ꯄꯤꯖꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯏꯠꯁ ꯅꯣꯠ ꯄꯔꯐꯦꯛ ꯑꯩꯒꯤ ꯑꯁꯣꯏꯕꯁꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯕꯤꯔꯛꯄꯗꯣ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯂꯧꯁꯤꯟꯖꯒꯅꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯍꯥꯏꯕꯤꯔꯛꯄꯁꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯩꯅ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯗ ꯑꯗꯨꯝ ꯄꯦꯟꯊꯣꯛꯅ ꯑꯗꯨ ꯇꯧꯖꯈꯤꯕ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯁꯦ ꯌꯥꯝ ꯀꯩꯅꯣ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯗꯦꯂꯤꯡꯒꯅꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯄꯁꯦ ꯁꯤ ꯑꯅꯤꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯦꯠꯅꯕ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯣ ꯈꯤꯇꯪ ꯈꯦꯠꯅꯕꯗꯣ ꯍꯥꯏꯕꯤꯌꯨꯅꯦ ꯈꯦꯠꯅꯕꯁꯦ ꯍꯣꯏ ꯄꯨꯔꯥ ꯋꯥꯔꯜꯁ ꯑꯄꯥꯔꯠ ꯁꯪꯁꯥꯔ ꯑꯃꯃꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯗꯦꯂꯤꯡꯒꯤꯗꯅ ꯈꯇꯪ ꯑꯩꯈꯣꯏꯒꯤ खरा पुल्ले अखोई वर्क पुनः पुनः तौमीनय शो सिंबा है मॉडल अखोई 10 20 निफू तो पुनः वर्क तौमीनय अद फिल्म पुनः वर्क तौमीनय तारगसु डिफरेंट इंडिविजुअली मसा मसा की रोल अदु लाक्चैदना अदु मॉडल दना अखोई अपुन चप माननको सेम एज मॉडल हाइदि ड्रेस तु खक उप्नबगी हाइबगी केनोदनी कॉन्सेप्ट तु चैदा अदुदना खन कमाइन हाइदना अमुक सुमानै अमरोमदसु अदगी अमरोमदसु अदुम खतंगी दम खेनै अदु खंदे मानसु मानै अमुसु खेनै हाइदन अदो से होजि हाइदि हगलैबन हारा सिंजिदको हाइदि मॉडलिंग की लमजे संगनिंग सुम लैदनको अदा मोइदि सुम जेगी सजेस्ट कितंग तौबुने अना हाइजनिंग बसे अदुम प्लीज कीप ऑन ड्रीमिंग अदु तसेना पाम तारगदी होत होना तारगदी अदुम कदोबी फंगोइदोइनोको अदुम वन डे अदुम मियामना खंगनबा मियामना यामना एप्रिशिएट तौबा अदुम मॉडल अमा ओइगनी हाइन अइना स्ट्रांगली बिलीव तौवे मी पुंग खुदिम अदुम कैनोम ओइगनी हाइबसे अदुम अइना थाजसे हाइतारे अदुगा वन डे कैनोम ओइरकपा कांदा अदुम हम्बल ओइना लैबीबा अदुगी हौरक मसा खंगबीबा अदुगा होटनबा लेप्तबा साइना ओइबियो अदुगा पामबु पाम तारगदी होत होना तारगदी फंगदबसे लैतबने चे आर्टिस्ट अमो ओरगदीको हाइदि मागी मंगोंद चेंदबा यादबा मगुनजे सि कै हाइबियोने म्यामदा आर्टिस्ट अमो तारगदी लर्न तौबसिसु याम इम्पोर्टेंट ओय लर्न तौबा अदुगा अनलर्न तौबा sometimes अखोइना लर्न तौबा पोसे अमो थुगारगा मकोक्तगी अनौबा नीट तौबा पोसे लर्न तौबसु याम मरु ओय अदुम ओजा गुरु मतमदा थेंगरिबा मयामदु अदुम मोइना पीबा याव पाउताउस अदुम लर्न तौर चटपसा सिसु याम इम्पोर्टेंट ओइब्राना खले अदुगा अइना सुमसाय पंजखिबा आर्टिस्ट अमो तारगदी और मॉडल अमो तारगदी और ब्यूटी क्वीन अमो तारगदी ह्यूमिलिटी और ngसाइगी अइना पंजखिबा हम्बलनेस सिगे याम चंग्रना खले कइनो तुंग कोइना चटके हाय तारगदी कोकनो लुपा अरि ओजा गुरु मसक खंगबा हरफम खंगबसा सिगे याम दरकार ओइब्रा हाइना थमजगे थैंक यू स्माइन चेगा वरि सिना फंगजाबा याम नुंगाइजे दो जे तुमगी पुंसिदा हेन म्यामना सखंगबिबा माइ पाको आर्टिस्ट अमो बिउ हाइना अखोइ माकैदगी थमजरी थैंक यू सो मच गुड इवनिंग दाजेंस इवनिंग कमाइन तौरगे सि दाजेंस अदुम लैरी अदुम हिंगी अदरे ख्वाइदगी लुबो क्वेश्चन ने कमाइन तौरिगे नुंगाइबा हमसे अदो दाजेंस ngasi हाइदि दाजेंस से से म्यामना पामनाबा एक्टर अमसु ओइखलायोको अदो ngasi फिल्म से कमाइन तौबिगे फिल्म से अखोइना नमगिबा मतम दबुदी माइ मागी कैरेक्टर माइ मागी लाइबा रोल ले सिंदुगी ओइना नमगिबनी दनको द फिल्म जोइना पुथरोक मतम दे अइ सासु याम नुंगाइजै फिल्म से येंग मतम अदुगा बाबोक सिंगनसु येंगबी हनिंगे येंसु येंगनिंगे मखा ताबसु होय अदो दाजेंस से हाइदि अहानबा फिल्म दा पुसनबिरकपा ओजा गुरुजी कना ओदिनो अइगी फिल्म सिगी लाइन से पुसलकपा सिगी हायरगदी अइ क्रेडिट सिबुदी अइ यामबमा लै दा साइमन गोवे
दा साइमन की थ्रू तक संग कोने माना इबुसन बिर सिंगर एंड सॉन्ग राइटर अदो दा जेम्स की हाइदे को पिंग आइदे की पामजरा पजे आर्टिस्ट ओय ब्रांड तंग कहियो अगांग वाइदगी बुदिसी कला के लाइन सुबुदी पामे अदुबु फुदोक पंगमदबा इकाइबा हाइबम लेदन कोन नुपाइ अदुगी मयामम लेग्रे अदुबु खंगबीबा मी अमा पुलकपा मतमदा बुदी सिगी लमसि यौरो अदो दाजेन अखोय हम ताजा बतने जैक्सन दो अदुगा दाजेन सोय के मरी मता थवे हाइन ताजा यबको जैक्सन अमा इहुल के कुम हेरो दो युमनाम अदो अदु नतबरा सुम हाइदि को म्याम सुम हाइना बता जस्ट केनोनी दा माना हाइदि दाजेन से हाइदि सुम कनो तोबी ना हाइदि हाइ बिग ब्रदर नेना दुम खनबनी एंगोंदसु पुकमिन नरगसु पुकमिन बि चिनि नाउ दुम दुम लोइना बाय तारे को दुमाइना दुम लोइने सुमाइना ले अदो हाइपेतंग दाजेन्स की इंट्रो तोबने अईगी इंट्रो से कमाई तौनी आई एम जम साइकोम आई रिपोर्ट तगिने अदुगा इंट्रो की सिदी तौदुसु यार तसेना अदुबु आई फिल्म सिगिदी मैम हाइनिंग बो हायरगदी मैम सु सोइदना लाकबियु येंगबियु महाउ तंगबियु सिगदा हाइनि हाइदि ngasi je mizu asakematik chile हाइदि येंग बजे लाकनारे को हाइदि फिल्म जे नुंगाइ गनि हाइना मी मैम नजु खनय को अदो दाजेन्स फिल्म्स दने दाजेन्स ना हाइदि उठखिबा परफॉर्मेंस है हाइदि वात्रे हाइना खनबिब्रा नत्रगो कनो तवे वाले हाइना खनबिब्रा वात्रे हाइबदि यारोय वाटली यामना ए तमगदबा कयामसु लेरी अदगी ओजागुदगी मैम अमसु खंगदबा तमगदबा हंगदबा मैमसु लेरी अदुना आई वाटली ना तुम लेसी अदो दाजेन साइडी हजि इंखलाइबा हाइदि को आर्ट की लंबी द पामदि पामजाबा अदुगा हाइदि मा जे कमाइन तरो चंगनी हाइबदि खंगदबा को अदुदा कमाइन तरोगा हाइदि मोयबु कमाइन तरोगा हाइदि दाजेन साइतंग सिगी लाइन से द पामगदि अथिंगबदि किसु लेरोय मानबु पामगदि मानबु होनजरगदि मानबु तमगदि ओजागु मोय मखादबु ओरो अदगी थिंगबदि किसु ngमरो सिगी आर्ट की लाइन से दाजेन्स इसै मतें तंग सकरो Oh, isay di. Sorry, ay isay di sa mga isay siya kuda hite. yam nungai dai swan daजेन्स का वरी ngak sana khongjaw thank you हाइदि तुंगी पुसि द हेना यामना सखंग बिबा आर्टिस्ट अमो बि हाइना खगि माkai दगी थंजरी Thank you, thank you. गुड इवनिंग सिस्टर सिस्टर की हैबिट हम इंट्रो तोबियोने ꯑꯩꯒꯤ ꯃꯤꯡ ꯑꯅꯨ ꯂꯩꯍꯥꯎ ꯑꯩ ꯁꯤ ꯌꯦꯛꯅꯕꯤꯁꯦ ꯑꯩ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯨꯊꯣꯛꯄꯗꯅꯦ ꯍꯥꯏꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯃꯌꯥꯝꯅ ꯄꯥꯎꯗꯝꯕꯤꯌꯣꯅꯦ ꯌꯥꯝꯗꯤ ꯋꯥꯏ ꯁꯤ ꯍꯥꯏꯗꯤ ꯑꯅꯝꯕ ꯍꯧꯔꯛꯄꯗꯩ ꯍꯧꯔꯒꯀꯣ ꯑꯗꯨꯝ ꯋꯥꯏ ꯑꯗꯣ ꯋꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯗꯤꯗꯤꯀꯦꯁꯟꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯑꯩꯈꯣꯏ ꯇꯤꯝꯁꯤꯒꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯌꯦꯛꯅꯕꯤ ꯇꯤꯝ ꯑꯅ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯇꯤꯝꯁꯤꯗ ꯌꯥꯎꯁꯜꯂꯤꯅꯤꯀꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯅꯝꯈꯤꯕꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨ ꯈꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯅꯍꯥꯟꯗꯒꯤ ꯋꯥꯔꯛꯄ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯉꯀꯥꯟꯗ ꯂꯣꯏ ꯀꯥꯎꯔꯦ ꯑꯗꯣ ꯑꯥꯔꯇꯤꯁꯁꯤꯡꯅ ꯄꯤꯕꯤꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯦꯟꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯗꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯨ ꯌꯥꯎꯕꯤꯔꯦꯀꯣ ꯑꯗꯨꯝ ꯍꯣꯏ ꯃꯣꯏꯅ ꯇꯧꯊꯣꯔꯛꯄ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯁꯨ ꯇꯤꯜꯂꯦ ꯉꯁꯤꯁꯦ ꯃꯤ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯄꯤꯔꯦꯗꯅ ꯑꯗꯣ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯍꯥꯏꯗꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯁ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯄꯥꯈꯠꯂꯦꯕꯀꯣ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯒꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯒ ꯁ꯭ꯇꯦꯖꯇꯒ ꯊꯣꯛꯄ ꯈꯣꯠꯄꯁꯨ ꯀꯥꯏꯅ ꯇꯧꯗꯕꯅꯤꯅꯀꯣ ꯏꯁꯥꯁꯦ ꯄꯥꯈꯠꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅ ꯊꯣꯛꯂꯛꯄꯗꯒ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯔꯀꯥꯟꯗ ꯅꯍꯥꯟꯗꯒꯤ ꯋꯥꯈꯤꯕ ꯑꯩꯈꯣꯏ ꯁꯤꯁꯦ ꯅꯝꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂ ꯋꯥꯈꯟꯗ ꯈꯔ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯗꯅ उद्रीबनीना अदो मयामना उल्लकांदा सुमाइना हाइबिरपसे याम नुंगाइ फाव वारीदगी फिल्म अनथोपगाना फिल्म हाइदि फिल्म असेंग फिल्म ओइना तौबजे गाना अनिजे खितंग खेना बाइबियोने असेंग बाइसे खतंगदि लुइको हाइदि वारीदगी वारीदा तागिबदि इमेजिन तौबा हाइसे मी खुदिंगमक इमेजिनेशन मानारोइबको अइना तौबदुगा मी अमदुना तार तौबदुगा सि मानारोइदोनेबको अदुना अइना हजिक सि पुथोकचरैसिना अइना तौजबा इमेजिन दुनेबा अदुगा मी अतोपा मी लिसनर खुदिंगमक ताइ दु मानारंदबसु याय अदो हजिक फज अइगी इमेजिनेशन अइना पुथोरइबा हजि सिगी कइनोसिदि अदुम मयामगी चांग अमदा अदुम यारने दु खले अदो सिस्टर जो तुमगी पुसिदे हेना हेना माइ पाकबा प्रोड्यूसर अमो बि हाइना खगि माइकाइदगी थमजरी थैंक यू दांगा गोरिसना दु यागद्रा याय बिलियन गिरो नि कदा लविजे दा हाइफेट मियाम इंट्रो तो बिने खंगनबा अइगी मिंग तोंजम बेगी अइ जजिंग चिंखोंग लेकाय पुखरी चोमपाल यंगनबी सिगी ओइना अइ एंटागोनिस्ट ओइना लाकपै कैरेक्टर तौरगा समाय साजाबने
ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗꯀꯣ ꯍꯥꯏꯗꯤꯅꯦ ꯐꯤꯂꯝ ꯑꯃꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯒꯨꯟꯁꯦ ꯋꯥꯡꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯕꯤꯂꯤꯌꯟꯁꯦ ꯁꯤꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯍꯣꯏ ꯑꯇꯩꯁꯨ ꯂꯧꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯕꯤꯂꯤꯌꯟꯁꯤꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯣꯏ ꯕꯤꯂꯤꯌꯟ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯃ ꯍꯤꯔꯣ ꯑꯃ ꯂꯩꯇꯥꯔꯗꯤ ꯃꯥꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯀꯦꯔꯦꯛꯇꯔ ꯑꯃ ꯂꯩꯇꯥꯕꯅꯦ ꯄꯣꯖꯤꯇꯤꯕ ꯑꯃ ꯂꯩꯇꯥꯔꯗꯤ ꯅꯦꯒꯦꯇꯤꯕ ꯑꯃ ꯂꯩꯇꯥꯕꯅꯦ ꯑꯗꯨꯅ ꯑꯩ ꯔꯣꯜꯁꯦ ꯅꯦꯒꯦꯇꯤꯕ ꯑꯣꯏꯅ ꯀꯨꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯈꯪꯗꯦ ꯃꯌꯥꯝꯅꯁꯨ ꯑꯁ ꯈꯪꯗꯦ ꯐꯠꯇꯕ ꯌꯥꯝ ꯃꯥꯜꯂꯦ ꯈꯪꯗꯦ ꯍꯥꯏꯗꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯆꯝꯃꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯐꯤꯂꯝꯗꯨꯗꯒ ꯍꯥꯏꯗꯤ ꯕꯦꯠ ꯁꯥꯕꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯩꯔꯝꯒꯗꯧ ꯃꯥꯟꯗꯦꯕꯀꯣ ꯑꯗꯣ ꯐꯤꯂꯝꯗꯨꯗꯩ ꯐꯖꯅ ꯍꯩꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣꯗꯥꯒꯤ ꯍꯥꯏꯗꯤꯀꯣ ꯐꯤꯂꯝꯁꯤꯗ ꯑꯍꯥꯟꯕ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯐꯤꯂꯝꯁꯦ ꯍꯣꯏ ꯑꯍꯥꯟꯕꯃꯛꯇꯤ ꯍꯥꯏꯖꯔꯣꯏ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯄꯤꯛꯏꯉꯩꯗ ꯆꯥꯏꯜꯍꯨꯗꯇ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯐꯤꯂꯝ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯤꯇꯪ ꯃꯦꯆꯨꯔ ꯑꯣꯏꯔꯒ ꯌꯥꯎꯔꯛꯄꯗꯤ ꯉꯁꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯐꯤꯂꯝꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯌꯦꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯗ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯀꯩ ꯈꯟꯕꯤꯕꯒꯦ ꯑꯩꯉꯣꯟꯗ ꯑꯁꯇꯤ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣꯗ ꯌꯪꯁꯇꯔ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯃꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯗꯥꯎꯟ ꯑꯣꯏꯔꯦꯀꯣ ꯃꯥꯔꯀꯦꯠ ꯌꯥꯝ ꯄꯤꯛꯑꯦ ꯑꯗꯨꯒ ꯂꯥꯟ ꯂꯩꯈꯤꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯥꯔꯇꯤꯁꯉꯩꯁꯦ ꯂꯣꯏꯅ ꯋꯥꯕ ꯑꯗꯣ ꯋꯥꯕꯗꯣ ꯑꯩꯅ ꯈꯟꯖꯕ ꯗ꯭ꯔꯤꯝ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ 40 to 60ꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯑꯌꯥꯝꯕ ꯄꯤꯕꯗꯧꯅ ꯇꯧꯕ ꯑꯩ ꯌꯪꯁꯇꯔꯁꯦ ꯏꯟꯈꯠꯂꯛꯏꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯣꯏꯔో ꯐꯤꯂꯝ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯕ ꯑꯗꯣ ꯑꯩ ꯉꯁꯤ ꯏꯅꯥꯎꯄꯤꯁꯤꯡ ꯑꯗꯩ ꯏꯆꯜꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯏꯌꯥꯝꯕꯁꯤꯡ ꯀꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯪꯁꯇꯔ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯐꯪꯉꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯃꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯝꯃꯦ ꯑꯊꯤꯕ ꯑꯣꯏꯔꯣ ꯐꯖꯕ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛꯌꯨ ꯊꯦꯡꯛꯌꯨ ꯑꯩ ꯃꯥꯏꯀꯦꯜ ꯍꯨꯏꯗ꯭ꯔꯣꯝ ꯐꯤꯂꯝꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯐꯤꯂꯝꯁꯤꯃ ꯍꯥꯏꯗꯤꯀꯣ ꯐꯤꯂꯝꯁꯦ ꯁꯤ ꯍꯥꯏꯗꯤꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯅꯨ ꯂꯩꯍꯧ ꯊꯥꯕꯝ ꯃꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯅꯦ ꯑꯗꯨꯒ ꯍꯦꯜꯕꯤꯟ ꯂꯨꯀꯁ ꯐꯤꯂꯝꯁꯤꯒꯤ DOP ꯑꯣꯏꯕꯀꯣ ꯃꯣꯏꯅ ꯃꯣꯏꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯃ ꯅꯝꯁꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯑꯗꯒꯤ ꯇꯤꯝ ꯑꯣꯏꯅ ꯇꯧꯔ ꯅꯝꯈꯤꯕꯅꯤ ꯑꯗꯣ ꯐꯤꯂꯝꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯦꯠꯇꯪ ꯄꯥꯎꯗꯝꯕꯤꯌꯨꯅꯦ ꯋꯥꯕꯗꯤ ꯐꯤꯂꯝ ꯑꯃ ꯅꯝꯕꯗꯗꯤꯀꯣ ꯑꯗꯨꯝ ꯃꯤ ꯐꯤꯂꯝ ꯑꯃ ꯅꯝꯕꯗ ꯂꯣꯏꯅꯃꯛ ꯋꯥꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯁꯤꯗꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯐ꯭ꯂꯠ ꯂꯩꯕ ꯑꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯂꯩꯈꯤꯕ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤꯁꯨ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯁ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯂꯥꯛꯀꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯨꯒꯤ ꯃꯤꯄꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯅꯤ ꯋꯥ ꯅꯨꯡꯉꯥꯏ ꯑꯗꯣ ꯗꯥ ꯃꯥꯏꯀꯦꯜ ꯐꯤꯂꯝꯁꯦ ꯃꯥꯏ ꯄꯥꯛꯑꯦꯅ ꯍꯥꯏꯅꯗꯤ ꯈꯟꯕꯤꯕ꯭ꯔꯥ ꯁꯤꯗꯤ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯈꯟꯖꯗꯦ ꯑꯗꯣ ꯁꯤ ꯏꯠꯁ ꯖꯁ ꯕꯤꯒꯤꯅꯤꯡꯅꯦꯕꯀꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯉꯥꯟ ꯑꯃ ꯆꯨꯖꯕꯗꯣ ꯑꯗꯣ ꯀꯌꯥꯝ ꯀꯟꯅ ꯉꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯈꯤꯒꯦꯅ ꯈꯜꯂꯦ ꯗꯥ ꯃꯥꯏꯀꯦꯜꯒꯤꯁꯤ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯁꯤꯅ ꯐꯤꯂꯝꯗꯤ ꯑꯗꯨꯝꯗꯤ ꯑꯃꯅꯤꯗꯤ ꯅꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯦꯕ꯭ꯌꯨꯠ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯅꯦ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯤꯂꯤꯁ ꯇꯧꯕꯗꯤ ꯁꯤꯅ ꯌꯦꯛꯅꯕꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯗꯥ ꯃꯥꯏꯀꯦꯜꯅꯅꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯈꯟꯕꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯈꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯒꯤ ꯀꯥꯁꯇꯤꯡꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯃꯣꯏ ꯀꯨꯝꯗꯣꯔꯤꯕ ꯃꯤꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯅ ꯂꯣꯏꯅ ꯃꯣꯏꯅ ꯀꯩꯀꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯥꯟꯇꯤ ꯔꯥꯅꯤꯅ ꯏꯔꯛꯏꯕ ꯀꯦꯔꯦꯛꯇꯔꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗ ꯃꯥꯅ ꯀꯨꯝꯃꯗꯤ ꯐꯖꯒꯅꯤ ꯑꯗ ꯑꯩꯉꯣꯟꯗ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯅ ꯀꯥꯁ ꯇꯧꯔꯤꯕ ꯃꯤꯗꯣ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯄꯔꯐꯦꯛ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯀꯥꯁꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯗꯥ ꯃꯥꯏꯀꯦꯜ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯏꯕꯨꯛ ꯇꯥꯕꯤꯈꯤꯕ꯭ꯔꯥ ꯑꯗꯨꯝ ꯂꯣꯏꯕꯨ ꯇꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯂꯥꯛꯄꯗ ꯑꯍꯥꯟꯕꯗꯕꯨꯗꯤ ꯇꯥꯗꯦꯕꯀꯣ ꯑꯗꯣ ꯐꯤꯂꯝꯁꯦ ꯅꯝꯕꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯥꯕꯗꯒꯤꯗꯤ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨ ꯇꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯨꯛ ꯄꯥꯔꯦ ꯁ꯭ꯀ꯭ꯔꯤꯞ ꯄꯥꯕꯒ ꯋꯥꯔꯤ ꯇꯥꯕꯒ ꯑꯅꯤꯁꯤ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯞꯆꯤꯜꯂꯛꯄꯅꯦꯕ ꯍꯥꯏꯐꯦꯠ ꯑꯗꯣ ꯗꯥ ꯃꯥꯏꯀꯦꯜ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯕꯀꯣ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯗꯤ ꯁꯨꯝ ꯑꯣꯏꯖꯅꯤꯡꯕ ꯂꯩꯗꯅꯀꯣ ꯑꯗ ꯃꯈꯣꯏꯗ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯤꯌꯨꯅꯦ ꯑꯗꯣ ꯗꯥꯏꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯇꯝꯃꯤꯅꯤ
ꯑꯗꯣ ꯅꯧꯅ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯖꯤꯟꯕ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛ ꯈꯪꯗ ꯌꯥꯗꯦꯕꯀꯣ ꯑꯗꯩ ꯏꯟ ꯑꯦꯕ꯭ꯔꯤ ꯁ꯭ꯀꯣꯞꯇ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯩꯗꯅ ꯆꯪꯉꯛꯄ ꯅꯠꯇꯦꯕ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯗ ꯌꯥꯝ ꯈꯪꯗ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯉꯥꯏꯐꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯦ ꯏꯁꯥꯅꯁꯨ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯩꯇ꯭ꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯂꯒ ꯀꯅꯥꯗꯒꯤ ꯑꯣꯖꯥꯗ ꯇꯝꯃꯒ ꯑꯗꯩ ꯏꯗꯤꯇꯤꯡꯒꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯣꯏ ꯆꯠꯂꯒ ꯑꯗꯣ ꯂꯣꯏ ꯇꯝꯃꯒꯗꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯒꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯗꯥꯃꯥꯏꯀꯦꯜ ꯐꯤꯂꯝꯒꯅꯦ ꯋꯥꯔꯤꯁꯤꯒ ꯑꯅꯤꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗꯒꯤ ꯐꯤꯂꯝ ꯑꯣꯟꯊꯣꯛꯄꯁꯤꯒꯅꯦ ꯐꯤꯂꯝꯁꯦ ꯁꯤ ꯑꯅꯤꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯣ ꯀꯩꯅꯣꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯅ ꯇꯥꯟꯅꯈꯤꯕ ꯂꯩꯕꯅꯤꯅꯀꯣ ꯑꯩꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇ ꯁꯨꯃꯥꯏꯅ ꯈꯟꯕ ꯍꯥꯏꯕꯗꯤ ꯃꯤꯅ ꯇꯥꯟꯅꯈꯤꯕ ꯄꯣꯠꯇꯣ ꯃꯍꯥꯎ ꯃꯥꯡꯗꯕꯤꯗ ꯑꯩꯅ ꯑꯃꯨꯛ ꯄꯨꯊꯣꯛꯄꯅꯦꯕ ꯑꯗꯣ ꯗꯥꯏꯔꯦꯛꯇꯔ ꯖꯦꯟꯃꯦꯟ ꯈꯔꯕꯨꯗꯤ ꯍꯥꯞꯄꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯀꯥꯏꯍꯟꯗ꯭ꯔꯦꯕ ꯑꯣꯜꯔꯦꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯤꯒꯤ ꯚꯥꯕꯣꯛꯇ ꯈꯟꯈꯤꯕ ꯋꯥꯈꯟꯗꯣ ꯑꯗꯣ ꯑꯩꯅ ꯊꯨꯒꯥꯏꯔꯨꯕ ꯌꯥꯗꯕꯅꯤ나 ꯑꯗꯨꯒꯤ ꯚꯥꯕꯣꯛꯅ ꯈꯟꯈꯤꯕ ꯂꯤꯁꯅꯔ ꯀꯥꯡꯕꯨꯅ ꯇꯥꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯀꯥꯏꯗꯅꯕ ꯅꯝꯖꯕꯅꯦ ꯑꯗꯣ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯈꯤꯕꯒꯅꯦ ꯐꯤꯂꯝꯗ ꯑꯣꯟꯊꯣꯔꯛꯄꯁꯤꯒ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯈꯤꯕꯗ ꯃꯤꯌꯥꯝꯅ ꯍꯥꯏꯗꯤ ꯄꯥꯝꯅꯈꯤꯕꯗꯣ ꯑꯗꯨꯒ ꯐꯤꯂꯝ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯁꯤꯒ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯍꯦꯟꯕꯒꯦ ꯍꯥꯏꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯗꯤꯁꯥꯏꯠ ꯇꯧꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯅ ꯗꯤꯁꯥꯏꯠ ꯁꯨꯃꯥꯏꯅ ꯍꯣꯏ ꯄꯣꯖꯤꯇꯤꯚ ꯐꯤꯗꯕꯦꯛ ꯃꯌꯥꯝꯗꯤ ꯄꯤꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯅ ꯐꯖꯩ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯃꯤꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯦꯡꯕ ꯂꯥꯛꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯐꯖꯩꯅ ꯍꯥꯏꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯗꯥꯃꯥꯏꯀꯦꯜꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯅꯪ ꯀꯩ ꯐꯥꯎꯒꯦ ꯉꯁꯤ ꯚꯤꯖꯨꯋꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯗꯤꯑꯣꯗ ꯇꯥꯈꯤꯕꯗꯣ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯇꯥꯏꯌꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯒ ꯊꯣꯏꯒꯤ ꯔꯣꯜꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯋꯥꯔꯤꯗ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯗꯅ ꯌꯥꯝ ꯐꯖꯅ ꯁꯥꯕꯤꯔꯛꯑꯦ ꯑꯩ ꯊꯃꯣꯏ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯦ ꯁꯃꯥ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦꯅꯦ ꯆꯦ ꯁꯃꯥꯒꯤꯅꯦ ꯍꯥꯏꯗꯤ ꯆꯦ ꯁꯃꯥꯅ ꯆꯅꯨ ꯑꯥꯏ ꯄꯤ ꯑꯦꯁꯇ ꯀꯩꯅꯣꯒꯤ ꯑꯥꯏ ꯄꯤ ꯑꯦꯁ ꯄꯨꯂꯤꯁ ꯑꯃꯒꯤ ꯔꯣꯜ ꯂꯧꯋꯤꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯆꯦ ꯁꯃꯥ ꯍꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯄꯥꯝꯖꯕꯁꯦ ꯍꯥꯏꯗꯤ ꯆꯦ ꯁꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯦꯛꯇꯤꯚ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯍꯧꯔꯛꯑꯦ ꯍꯥꯏꯅ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯗ ꯆꯦ ꯁꯃꯥꯅ ꯀꯨꯝꯈꯤꯕꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯉꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯈꯜꯂꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯅ ꯃꯣꯏꯅ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯦ ꯁꯤꯅ ꯍꯦꯟꯅ ꯃꯣꯏꯅ ꯄ꯭ꯔꯥꯎꯠ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯑꯣꯏ ꯑꯗꯣ ꯆꯦ ꯁꯃꯥ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦ ꯆꯦ ꯁꯃꯥꯁꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯀꯣ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯇꯤꯟꯅꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯆꯦ ꯁꯃꯥꯒꯤ ꯅꯤꯛꯅꯦꯝ ꯑꯃ ꯊꯣꯜꯂꯦ ꯍꯥꯏꯅ ꯇꯥꯖꯩꯌꯦꯕꯀꯣ ꯀꯅꯥꯅ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯑꯩ ꯏꯃꯥꯟꯅꯕꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯅ ꯃꯦꯀꯞ ꯕꯣꯛꯁ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯇꯩꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯤꯡ ꯌꯥꯝ ꯊꯣꯟꯈꯤꯕꯅꯦ ꯃꯦꯀꯞ ꯕꯣꯛꯁꯇꯪ ꯅꯤꯡꯁꯤꯡꯉꯦ ꯑꯇꯩ ꯌꯥꯝꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯆꯦ ꯁꯃꯥꯅ ꯐꯤꯂꯝꯁꯤꯗꯅꯦ ꯍꯥꯏꯗꯤ ꯌꯦꯛꯅꯕꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯁꯤꯗꯅꯦ ꯍꯥꯏꯗꯤ ꯆꯦ ꯁꯃꯥꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯂꯤꯗ ꯔꯣꯜꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯆꯦ ꯁꯃꯥꯁꯦ ꯍꯥꯏꯗꯤ ꯌꯦꯛꯅꯕꯤꯁꯤꯗ ꯀꯅꯥ ꯌꯦꯛꯅꯔꯤꯅꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯌꯦꯛꯅꯕꯁꯦ ꯇꯁꯦꯡꯀꯤꯗꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯁꯃꯥꯖꯄꯨ ꯅꯝꯊꯔꯒꯀꯣ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯃꯥꯡꯍꯜꯂꯒ ꯊꯝꯃꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯡꯁꯤꯗ ꯌꯦꯛꯅꯕꯅꯦꯕ ꯑꯗ ꯐꯤꯂꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯣ ꯄ꯭ꯔꯣꯇꯥꯒꯅꯤꯁ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯗꯨꯗ ꯌꯦꯛꯄꯅꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯌꯦꯛꯏꯗꯣ ꯂꯥꯛꯄ ꯃꯊꯟꯇ ꯅꯠꯇꯦꯕ ꯂꯥꯛꯄꯒꯨꯝꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯔꯁꯨ ꯑꯗꯨꯗ ꯌꯦꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯌꯦꯛꯄꯗꯣ ꯑꯩꯅ ꯎꯠꯆꯕ ꯍꯥꯏꯇꯥꯔꯦ ꯔꯥꯏꯇꯔꯁꯅ ꯏꯕꯗꯒꯤ ꯑꯗꯣ ꯆꯦ ꯁꯃꯥ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯅꯦ ꯍꯥꯏꯗꯤ ꯃꯈꯣꯏꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯗꯤ ꯃꯈꯣꯏꯁꯤꯡꯗ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯆꯦꯜꯍꯟꯅꯤꯡꯕ ꯍꯥꯏꯁꯦ ꯊꯕꯛꯇ ꯐꯖꯅ ꯃꯥꯏꯄꯨꯅꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅ ꯍꯋꯥꯏ ꯍꯛꯆꯥꯡ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯥꯔꯇꯤꯁꯀꯤꯗꯨ ꯆꯞ ꯆꯥꯅ ꯂꯩꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯇꯁꯦꯡꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯍꯥꯏꯔꯒ ꯈꯜꯂꯒ ꯂꯩꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯐꯦꯝ ꯄꯥꯝꯕꯒꯤ ꯆꯪꯉꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯖꯅꯤꯡꯉꯦ ꯍꯥꯏꯖꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦ ꯁꯃꯥꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯆꯦ ꯁꯃꯥꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ